Loyalam E-PAO tabiriba khudingmakpu Hidram Susmitana numidanggi pau pizari. RK Ichanthoi fanaba hotnaramle. Social media influencer RK Ichanthoi ngarang numidang pung 9:30 tabada terada leba masagi yumdagi sakhangdaba kharan namduna faraga punaba hotnarambadagi nanthokhaure hari. Presna fangba pauna hai RK Ichanthoi yumga punba mahaki dukan aduda leiringaida angoba machugi kari amada lakpa mi kharana mahapu namduna faraga punaba hotnaki. Nupi ani yauna lakiba marks upa masak khangdaba nupa khara mahaki manakta changlaki. Nupa amana nongmai utlaba matung mahaki mobile phone adu munki. Madugi matung nupi ani na mahapu namduna faraga punaba hotnaki adubu mahak makhoidigi nanthok haubani hari. Social media influencer Ichanthoi mahapu namduna fanaba hotnakiba aduga mari leinana Imphal Police Station da complaint ama tawkhre hari. Tinungaidagina Torbung Bangla amadi Moirangi akoibada leiriba khul Singgi oina Kokomi branch ama hangdokre. Tidium line Tinungaidagina Torbung Bangla amadi Moirangi akoibada leiriba khul Singgi oiba Kokomi branch ama hangdopugi thoram ama ngasi Moirang Konjemom lekaida leiba community hall da Somendro Thokcham coordinator Kokomi Yumkhaiban Surja Kumar Khuman media coordinator Kokomi YK Tiren assistant coordinator Kokomi Jaychandra Konthozam assistant coordinator Kokomi Thiam Charachandra assistant Kokomi na presidium member oina lengsinduna pangthokre. Tinungaidagina Torbung Bangla amadi Moirangi Leikai Singdagi Saruk Yaba Lakiba Miyamgi Mifam Aduna Makhagi Miyoi Sing Asibu Nauna Hangdokliba Kokomi branch Asigi Thaupunaba Oina Khankre. Head office Asi Moirangda Oigani Haina Kokomi na Thopa Cherol Amana Fongdorakli. Cherol Aduna Makhatara Duna Hai Miyamgi Mifam na Khalaba Thaupuba Singdi Chairman Oina K Nava Vice Chairman Oina L Manglem Convener Oina K Jiten Co-Convener Organization Oina K Gautam Yauna Punna Miyoi Taramangana Saba Committee Ama Semkhre Hari. Tha asigi taramanga fawda JSC ne thamkiba wafam lengakna thabakta onthoktrabadi thangnaba numita tidim lambi ban kauragani. Tha asigi tarukta Assamda training toriba tara amadi taramathoi suba IRV gi training Nambol Khaziri maning lekadigi Y Suba Chandra Misiga mari leinana semkiba JAC against the suspicious death of Y Suba Chandra na lengakta thamkiba wafam sing tha asigi taramanga fawgi manungda thabakta onthoktrabadi mathang numit October 13 ki ayuk pung 5 dagi numidang wairam pung 5 fawa tidim lambi ban kauragani hari. Wafamase Nambol Temporary Market Set Misi Asiga Mari Lainana Chathakiba Wakat Mifam Amada JSC gi Co-Convener and Gangana Fongdokibani. Nungsai Village da Police Station ama hangdolagani. Ngarang Manipur lenga ki cabinet ki mifam ama ayuk pung 10:30 tabadagi pung 3:30 rom chupna pangthoktuna tongan ba warep kaya lokre. Khanakiba maru oiba agenda singi manungda listed agenda 52 amasung unlisted agenda kharasu puthoktuna khanaki maru oina ngarangi cabinet mifam aduda khanakiba singi manungda Nungsai Village da police station ama thamba aduga mafam sidagi kilometer 12 rom chatlaga leireba Jausangte police outpost ama hangdokpa Singdadam asidasu Ireng police outpost ama hangdokpada state cabinet na ayaba pikre. Loinana mifam loiraba matungda government ki spokesperson su oiriba IPR Minister Dr. Sapam Ranjanga Paumi Singha ngarang nuntil lamfelda leiba mahaki yumda unaba amada mahakna hai ngarang famkiba cabinet ki mifam aduda punna agenda 50 gi mathakta khanaki agenda khara di defer tawkibasu yauke minister na hai ngarang gi famkiba cabinet ki state asida Maming pangthonda thonjelaga village kaya ama thoklokpa thingnore maram aduna asigumba mafam marang khangdaba mawongda nauna village kaya ama maming thonjelaga thokloleba asi thinghobagi tangai fadaba leire haibaga loinana government na masak khangdaba village singda government ki makhada paikhatliba miyamda kanaba piba scheme amasung project sing asi amata phanghandaba haina cabinet mifamna warep lauki. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Hakchangbu nada yektana thamnaba hotnabada afaba makhalgi chinjak khak natana yoga asisu yamna maru oiba ama oirakli haina Jayanta Kumarna phongdorakli.
Ngasidagi hauraga numit humni chupna chathagadawriba kuntarek suba state level yoga physics championship thoram Yaskol Police Lenda Laiba MDU Hall the Yoga Physics Institute and Studies Manipur na sindune yoga for health well-being and sustainable development haiba team da hodokre nupa amadi nupigi apunba category kunmarina competitor chaniga Kuntra Marina Saduk Yagadariba Haudopagi Thoram Aduda Kaisamtong Assembly Constitution Gi former MLA Dr. Lampok Lapam Jayanta Kumar Dr. L.W. Anand Managing Director cum Grandmaster YPISM Amadi Dr. Longzam Vasanta Child Specialist na Athoba Mithung Lensin Oiki Thoram aduga mari leinana L Jayanta Kumarna haikibada hakchangbu nada yektana thamnaba hotnabada afaba makhalgi chinja khaknatane yoga asisu yamna maru oiba ama oidana leiri masina hakchangbu nada yektana thamhanbada yamna chawna mateng pangli mahakna makhatana haikibada yoga asi hana ngalingai matamda miyamna khanglamdrabasu haujiki matamda di chawkholaba leibak kaya dasu yoga sanabagi matam kaithoktuna hakchangbu nada yektana thamnaba hotnari Masi yoga taubana aikogi miyoibada piriba kanabasing asinani haiba khanglakpadagini maram asina hakchangbu nada yektana thamnaba afaba chinjak chaba khaknatana yoga taubagi hainabi thamlasi haiba wafamsu thamki Kaksing amasung Thobalda Laumi Singgi help desk hangtokre Manipurda hojik thokleba irang asina maram oidana Kharif loroki law panba ngamhodraba singna selgi mateng pinabigi damak District Agriculture Office Thobal amasung SGO Waikhongi Kakching DC Complex da help desk ani hangdokle hari Lakliba October 13 dagi help desk asina laumi singda mateng pinabigi damak thabak paikhat pa horagani District Agriculture Office Thobal gi oina W Gomti 936613 5897 Visesor Ningthozam 7005 092890 Laimuzam Isor Chandra 9615 115013 dagi Paulo Yagani SDO Waikhongi Oina Abdul Halim 7005 613870 Amasung Risikan 7005 408676 dagi Paulo Yagani Hari India gi forward and Akhan Bharat policy na Manipur thugaigadore haina Pripak Prona Fangdorakli October 8 kunmari numit ase Pripak Progressive ki fingang lanmi safongbagi nifunipan suba numitni Ireiba kanabagi chathariba lantheng asida thawai katkraba pumna makki mafamda yawolna ikai khumnaba pizari Awa ana asak apan nanglaba mangkibagi thiba phangdriba amasung lanjenarakliba imung manung singgi awa potlum dasu party na saruk yazari thauna laina lantheng asida saruk yaviribe ireicha amadi ima ivel punama pusu thagachari haina aina thingkraba lalholop Pripak Progressive ki chairman Longzam Paliba Emna khudyek pidna thadurak pacherol amana khanghalakli Gerald aduna makhatana hai loichan mapus masel mapung oina British na Asiabu khudum chanaba chathakiba the great gange lalong India gi ngamkhai pak thoknabagi Jawaharlal Nehru gi the forward policy amasung BJP gi Akhan Bharat Greater India gi pandam fangnaba India Constitution of Article 2 na subchilaga takli India na Asia manungda mathak thongningbagi angam tanba langlongda Manipur thugairaga makhoigi khuchabi furup sengat pa habasi India gi di ahanba priority amani yomlo nari balebak singda India gi proxy army thajinduna lebak kangkhong chahanba honabada India na kuki terrorist singda langi potlam sendmit political support pishilaga maiteda landa hanbani Makhut nipan panba octopus gumlaba India gi hegemony nipan hendana Pakistan, Afghanistan, Nepal, Bhutan, Sri Lanka, Bangladesh, Myanmar, Maldives, Lebak Singgi international issue singda khut thingjelli hairi. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada maruiba pau amuka hana bizari. Tha asigi tara manga fawada JSC na thamkiba wafam lengak na thabakta onthok tarabadi tang tara tarukta tidim lambi ban koragani haina phongdorakli Kakching amasung Thobalda Laumi Singgi help desk hangdokre Thinungaidagi na Torbung Bangla amadi Moirangi akoibeda leiriba khul Singgi oina kokomi branch ama hangdokre
Matang asida numidangi pau piba loizare loyalam E-PAO tabiriba khudingmakpu amuka hana khurumjari.